Bismillahirrahmanirrahim, muhtaram dosto. Ngasi ay YouTube ka mari laynaba wafam amakhaktang thamkeba. Karino haiba matam sida ay na video si upload tawraba matungduda audience sing sina video sida click tawba matamda Manipuri gi loan si loan dabida English maron na loan ba. Natraga na video si mute oy na laikhiba loan thoktaba maron thoktaba audio su karim talaktaba. Sigi problem gi matang sida yamna toina message tharakpa. Sigi problem si anauba adugum laba YouTube ki maikay dagi update oiba posak amaneb. Masigi problem si karino na ay nathidokpa matam sida youtubestudio.com sida changaga thidokpa matam sida moina option na mapiri. Option sida ay na same kharaba matungduda su sigi problem sila yana message tharaeb. Adoy targad ikoy karmay na tawgani haibadugi matangdaneba ay na mayamda takadoribas. Aikoy na YouTube sida changba matam sida aygi video sida click tawba matam sida Manipur loan dabida English ki maron da loan ba natraga na video si mute oy na lay ba sigi problem si karamay na solve taw gadege haiba matam sida ahan bada ikoy kadi si YouTube tasangaga for example oy na ikoy engba matam sida karamay na lai hay kanda isagi video sida sango Bismillahirrahmanirrahim, revered Hazrat. sigi maron sineba ikoy da lai bas YouTube da sangre adoy taraga kanagum misak amana WhatsApp da so share tawre eba WhatsApp tagi ikoy na link sida sang matam da sida so yung comment da so hiri iba si sound si ay ginataba atopa loli na si karamay na sigi problem si solve taw gadagi haiba dun ba ina takchar kadori bas sigi problem si ay na tidok pa matam da studio youtube.com sida chang tidok pa matam da layri ba option do da so ay na semdok khraban eba adugi matung da so yade haina message thare iba adu yade si karamay na sem gada bano haiba dun ba sida so ikoy na click taw pa matam da so adum ikoy English maron do lakane ba Bismillahirrahmanirrahim, revered Hazrat. sigi maron sinebla ibas adi de sida natabida directly yung link da sangaga YouTube ta sang bada so sigi maron si adum lakane ba Bismillahirrahmanirrahim, revered Hazrat. adoy taragadi ikoy karamay na same gada bano haiba duneba ikoy na nay nagadoris ahan bada ikoy na sang gadoris pa si sigi setting sida sangane ba sigi setting sida sanga matung sida sanga matung sida amaka sida thari basi audio track ina thari basi sida ikoy na amaka click taw ganeb sida click taw ra matung sida amaka sida option ani period dina ikoy gi Hindi original haiba ma English haiba ma hujujik layri basi English tane ba layri basi sigi setting sida changa ba matung duda ikoy sumna khakki hairiba Hindi original hairi basi sida ikoy click taw khiba adoy targadi aigi asaigi English maron da lakpase Maslasi amakagtanate balki masing Manipur maron da laaneba sumay na semdo agadi aigi isa-isagi YouTube sida layriba problem singdu inshallah ta'ala suksoy dana magke solve oiga haina khanjay aduna ikoy mayam sigi si onthoksi aduga taseba aduga aigi maikay dagi audio di Manipur loan jari bani aduga aina semdok pa yaba singdu su semdok khrabani aduna problem kay sulairo inshallah phajana taba phangani aduga ani suba aroiba dana karino haiba matamda aina adugum labat channel amasu paigame kashfi haina hairiba channel sida su inshallah kanagadaba adugumba video thagat charakani adugi channel dusu aikoy wakhan thamin na seba inshallah ta'ala